Hayengdagi Manipur Legislative Assembly gi ningthangmi phamba horamdai asida ikang khanghodana nongthombam Biren Ngasi MANIPURGI Governor Ajay Kumar Valada MAHAK Chief Minister dagi From Thadokcharage Haina Aeeba Cherol Pisinkhre Ngasi Numidagwairam pung manga makhairom taba matamda Biren na Delhi dagi MAHAK lakminnakiba VJP North East ki Coordinator MP Dr. Sambit Batra VJP ki President Adhikari Mayum Sarda Minister Thonga Viswajit Govidas Konthauzam Sapam Ranjan TS Basanta Kumar Kasim Vasum Awangbo Niumai El Susindro Aids Dingo Amadi El Susindro Suyauna Rasvavanda Changminadana Governor ga Unabada Yauki Masigal Lonina Governor ga Unabadu da VJP ki MLA Karam Shyam M Prem Chandra Sapam Kunjakeshwar KH Ibomcha Usam Deven NPF ki MLA Losi Diko Hill Areas Committee ki Chairman Dipu Gangwei Amadi National People's Party ki MLA Thongam Santi Amadi Kaksing AC ki MLA Mayanglambam Rameshwar Su Saruyaki Biren Ngasi Pisinkhre MAHAK from Thadokcharage Cherol aduda MAHAK masana Chief Minister Oidrabasu Makata na MANIPURGI apunbang ngamkhay kaidanaba ngamkhay lana niyom kaina mitop sing changsilakpa makata na thingba drugs ke mayokta amadi narco terrorist sing bu thingba Manipurga menmaga dinary ba ngamkhay sambal matik chana khabagi thabak sing center na Manipurgi miyam gi khallaga thabak paikhat pigani habagi thazaba thamli haina panki